Incredible Story Manipur ngasisu aigi nuksiraba viewers singidamak 2017 da release tawkiba comedy amadi fantasy da best tawba Beautiful Accident gi movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manungda 6.5, Viki da 10 gi manungda 9.3, Rotten Tomatoes na 91%, Google users na 86% like pikraba movie amani fare adudi mayam movie asigi samlapo wari amadi movie asida saktam langlibi pandabi movie romda oina mai onselasi sigi wari asi yamna fawba liu kauba lawyer amagi wari ni magi damaktadi achumba aranba magi mafamda karigumba amata leite mana pamliba asi mana pairiba case khudingmak mana adumak ngamba adu khaktani masidagi liuna car thauduna lakpa matamda accident ama thoami accident asigi matungda mana mikap tholokpa matamdadi hojik mana leiramliba mafam asi hanaga manadaba atopa wall amada leirambi adubu mahakti mana leiriba asi mafam kadaidano haiba kari amata khangjaramde aduga mafam asigi akoibasu mana amukta hanana ukriba mafam amata nati masidagi mana su hojikti khangle mahak asi sire haiba aduga mahak car accident adugi matungdagi mafam asida laklibani haiba asi adubu tasengnamakidi liuna siriba asi magi matam adu yodri maram aduna mafam asida magi leifam sangfam adu leite maram asidagi thawaigi leifam oiriba wall asida mahak asi mafam asida su leiba yade haiduna kari karam tawni haiduna khanarami maram asina hojikti liu mafam asida leiba yadabana mahaki thawai asi amuk malem pithribida tharakadoribani aduduga atopa mioi amagi body da mabu hapsen gadoribani matang asida aikoida amu mamangi matamda khara hankattuna liugi paski matamda amu ulai hojik matam asida mahak lawyer oiduna leiribani maram asina case amagi matangda wari sanaduna leirami hojik liamgi manakta famduna leiriba asi angang nupi macha ama aduga magi mamagani makoina hojik liamgi manakta lakliba asi makoigi damak case lepi nabagi damak laklibani maramdi angang nupi macha asigi mafamda makoigi classmate nupa amana namja namtheknaba fattaba thabak kaya ama tawrakpadagi madugi mayokta case thengnabinabagi damak angang nupi macha asiga mama asigana liamgi manakta laklibani adubu liam asidi makoina case thengnagani haiduna lakliba macha nupi asida namja namtheknaba tawrakliba nupa macha adugi lawyer oiduna leirami aduga hojik liamgi mafamdadi asum aran adu kari amata leite mana hojik pamliba asi chumgera langera angang nupa macha aduna case asi ngamlaba matungda magi mafamda case thengnabagi damak paisa mayam ama fangba aduni maram asidagi angang nupi macha adugi mamagi mafamda liamna asumna hairami nakoina case asi phana yamna thengnarabasu case asi nakoina karisu ngamloi adugi sumathakta nakoina case asibu tawnabagi damak nakoigi mafamda matik chaba evidence kari amata leitribani maram asina nakoina case phana yamna tawrabasu case asidi nakoina karisu ngamba ngamloi adugi sumathakta nakoina case asi tawruraba matungda nangi nachanupi asida kanagumba nupa amata nasu nangi nachanupi asibu hanna yengningloi magasu kauna ngangna ningoi nakoigi ijat mangba natana case asi tawba matamda kanaba karisu leite asumna liamna hairakliba wafam asida mama macha makoi ani adu case tawni haibagi asa adu loina mangkhirami matang asidagi aikoina liu asi karamba makhangi lawyer amano haiba adusu khangba ngami magi client aduna fana lalaba kana leijadraba mioi amana fana yamna chumlabasu paisagi damakta madi achum aran kari amata thide mana pamliba asi magi client aduna khaktamak case khudingmak ngamba aduni asumna tawduna angang nupa macha aduna fana lalabasu case asibu ngamlambi masigi matungda liuna office da leiringai matamda magi kalik adu yamna sauna magi manakta changsilai aduga liugi mafamda asumna hairi adugi yamna fatraba angang adugi damak nangna lepliba karigino aduga mara leijadraba kari su khangjadraba angang nupi macha adubuna nangna case asibu maithi haliba karigino nangna angang nupi macha asigi damak lepiduna case asi angang nupi macha adugi damak lepiduna case asibu angang nupi macha adugi achumba aduna chumhanbadi nangonda kari kai nangna kari maramgi damak paisagi khaktamak khallibano adubu liudi magi kalik aduna hairiba adu kari amata tadabi mafam asidagi adumak chatkhirami hojikti liu asi mayumda halaklaba matungda magi makha tamthanabagi damak Germany da chatkadaba oirami maram asidagi mamagi leiriba cemetery adugi manakta laami aduga mana mamagi mafamda asumna hairami hojikti ai Germany da amuk larik makha tamthaba chatlagani adubu nang karisu waganu ai nangi nanakta adumak lengdabi leigani
ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯑꯁꯤ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯦꯡꯗꯕꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯌꯨ ꯑꯁꯤ ꯃꯃꯥꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯄꯥꯒꯗꯤ ꯀꯌꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯕ ꯑꯃꯗꯤ ꯃꯄꯥꯕꯨꯗꯤ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯤꯌꯨ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯌꯨꯅ ꯃꯄꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯂꯤꯌꯨꯒꯤ ꯃꯄꯥꯅꯗꯤ ꯃꯥꯕꯨ ꯃꯆꯥ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯗꯦ, ꯑꯗꯨꯒ ꯃꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯗꯕꯤ ꯃꯄꯥꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯁꯤꯃꯤꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥꯎꯟꯇꯔ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯤꯕꯁꯤꯡꯅ ꯆꯠꯀꯗꯣꯔꯤꯕ ꯂꯝꯕꯤ ꯃꯐꯝ ꯑꯗꯨꯗꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥꯃꯔꯨꯝ ꯑꯃꯕꯨꯁꯨ ꯀ꯭ꯌꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯅ ꯀꯥꯎꯟꯇꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯤꯌꯨꯅ ꯍꯪꯂꯤꯕ ꯑꯗꯨꯗ ꯀꯥꯎꯟꯇꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯊꯋꯥꯏꯁꯤꯡꯅ ꯆꯠꯀꯗꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯗ ꯂꯤꯌꯨꯅꯗꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯗꯨꯝ ꯌꯦꯡꯂꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗꯒꯤ ꯈꯪꯂꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯍꯛꯆꯥꯡ ꯑꯗꯨ ꯅꯠꯇꯦ, ꯃꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯈꯪꯂꯛꯄ ꯑꯁꯤꯗꯒꯤ ꯂꯤꯌꯨ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯁꯤꯕꯁꯤꯡ ꯑꯗꯨꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯤꯌꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯄꯅꯤ꯫ ꯅꯪꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯅꯪꯒ ꯅꯃꯤꯡ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯣꯔꯛꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ ꯅꯪ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯥꯂꯦꯝꯗ ꯁꯣꯏꯗꯅ ꯊꯥꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯂꯦꯝꯗ ꯆꯠꯄ ꯃꯇꯝꯗꯗꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯗꯤ ꯆꯠꯄ ꯌꯥꯔꯣꯏꯗꯣꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯕꯣꯗꯤꯗ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯍꯥꯞꯆꯤꯜꯂꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯋꯥꯈꯟꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯃꯛ ꯀꯔꯤ ꯑꯃꯠꯇ ꯃꯥꯡꯗꯕꯤ ꯂꯩꯒꯅꯤ, ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯅꯥꯏꯒꯗꯣꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯥꯂꯦꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯌꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯐꯃꯨꯡ ꯑꯃꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯈꯪꯏ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯃꯥꯒꯤꯗꯃꯛ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤꯗꯃꯛ ꯐꯨꯜ ꯍꯥꯎꯁꯋꯥꯏꯐ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯂꯣꯌꯔ ꯑꯣꯏꯕ ꯑꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯂꯤꯛꯅꯁꯨ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯤꯌꯨꯅꯁꯨ ꯈꯪꯏ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯊꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯅꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯕꯣꯗꯤ ꯑꯁꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯁꯛꯐꯝꯗ ꯂꯩꯕꯅ ꯃꯁꯥ ꯃꯊꯟꯗ ꯌꯥꯝꯅ ꯍꯩꯅꯔꯛꯇꯕꯗꯒꯤ ꯃꯁꯥ ꯃꯊꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯥꯅ ꯒꯥꯔꯤ ꯃꯃꯥꯡ ꯑꯁꯤꯗ ꯆꯣꯡꯁꯤꯜꯂꯕꯁꯨ ꯒꯥꯔꯤ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯊꯩꯗꯨꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯤꯌꯨ ꯋꯥꯈꯜ ꯑꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕꯗꯒꯤ ꯋꯥꯁꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯋꯥꯁꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯑꯁꯤꯕꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯂꯤꯌꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯕꯣꯗꯤ ꯑꯁꯤꯒ ꯑꯗꯨꯃꯛ ꯐꯖꯅ ꯂꯩꯌꯨ, ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯁꯨ ꯑꯐꯕ ꯐꯣꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯁꯤ ꯂꯩꯕꯥꯛꯇꯁꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯆꯪꯐꯝ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯣꯗꯤ ꯑꯃꯗ ꯍꯥꯞꯄꯤꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯕꯣꯗꯤ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯊꯕꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯊꯕꯛꯁꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯦ꯫ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯏꯃꯨꯡ ꯁꯦꯟꯅꯕ ꯑꯁꯤ ꯊꯕꯛ ꯑꯃ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ? ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯕꯛ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯥꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯁꯦꯟꯅꯕ ꯑꯁꯤꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ, ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯊꯕꯛ ꯑꯁꯤ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯑꯐꯕ ꯌꯨꯝ ꯑꯃ ꯑꯣꯏꯅꯕ ꯂꯩꯍꯟꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯒꯗꯣꯔꯤꯕ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯇꯅꯤ꯫ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡ ꯑꯗꯨꯗꯒꯤꯗꯤ ꯅꯪ
yum aduda leiraroi haiduna masidagi hojikti Liu-su director asina hairiba wafam asi nataba mangonda karigumba upai amata leite maram asidagi adumak magi yum aduda halaktuna leiba tarami masidagi numit 8 ni asi ngainabagi damak yumgi tawfam thokpa thabak thauramsing adu mana fajana loina tawrami masidagi Liu-na yum adubu fajana loisalaba matungda grocery amada chattuna yum adugi chana thaknaba sing adubu leirami asumna mana chana thaknaba sing adu loina khanba loiraba matungda bill piramdaigi matamdadi magi mafamda paisa yamna yauramde masidagi hojikti mana khangli mana changluriba family asi paisa yamna paijadaba lairaba family ni haiba asi masidagi hojikti Liu-na su khange adudi paisa asi mayam ama sijana thokpa yararoi paisa asi likna khajik tang sijana drabadi yararoi haiba asi aduga matam asida machanupa adusu bus stand da ngaiduna leire haiduna call tawsilaklami adubu angang asinasu mama aduna hanagi mawongda toraktaba adudagi angang adugi wakhandasu mama asi karino ama tawre aduga mama asi makoigi hanagi mama du nate atopa nupi amani haiduna magi wakhanda khanba horaklabani masidagi Liu-na su khange adudi angang asina mangonda khaliba wakhal asi karino haiba hojik mahak asi mama asengba adu nate haiba khangkhre haiduna khalami masi khangkhibadagidi angang adugi mafamda Liu-na magi asengba pumba loina hairaklambi madudi aina mafam asida leigadoriba asi numit 8 ni khaktani numit 8 ni gi matungdadi ai mafam asidagi adumak chatkragani haiduna aduga aina chatkraba matungdagidi nangi asengba mama adu amuk halaklagani nang warasu wana numit 8 ni amasidi kana amata haidoktabi adumak khangu hairami Liu-na asumna fajana hairaba matungda angang adunasu yarami aduga angang aduna hairai matamdu faubadi ai kana amata haidoktabi adumak ngaiduna leirage haiduna masidagi Liu amadi angang aduga makoi ani wari kaya ama sanaduna imung asigi miyoina kari pamba kari saba haibadu hainaduna thabak adu tawrami aduga numidangi matamda masa ani amadi magi nupa aduga punna Liu-na thongliba chak injang sing adu chaba matamda masa nupi ahan amadi magi nupa aduna Liu-na thongliba chak insang adu haute haiduna haiраklami asumna hairakpa matam asida Liu adu yamna kanna lauduna asumna hairai nakoina chariba adu tumina adumak chaw asumna Liu-na laurakpa asidagidi machanupi amadi magi nupa adu tumina adumak chak adu charami sa adu chaba luraba matungda makhoi tumnabagidamak torokpa matamda Liu-gi mafamda magi nupa aduna numit nini humnigi matungda makhoi party ama chatkadabani haiduna hairai wafam asi taba matamda Liu-na magi nupa aduda party asi chatnabagidamak magi oiba dress amata leibiu haiduna hairami asumna magi nupi asina hairakpa matam asida nupa adudi aduki matik yamna ngaklami maramdi magi nupi asi paisa yamna seksina sijanaba nupi amani aduga paisa arembada loisanba pamdaba mangonda paisa phana pirabasu nongmatasu magi dress leithoktuna paisa kari amata manghandaba nupi amani adubu ngasidi magi oiba atangba dress leibiu hairakpa matam asida nupa asigi mafamda yamna angakpa ama faurambi adubu magi nupa aduna mana leige hairiba dress adu hayeng leiruro haiduna hairai aduga hojik matam asida nupa aduna magi mafamda naksinabagi damak honarakpa matamdadi Liu adudi yamna hainadaba ama fauraklambi masidagi nupa adubu inthoklaba matungda asumna hairami aigi famda hojik anaba ama lei anaba adu nangondasu soidana lanarakpa yai haiduna mahak mafam asidagi tholaktuna living room da sofa da tumlambi mathangi nongalakpa matamda machanupa aduga tawduna makhoi ani store amada laktuna makhoigi imungna pamliba pochai dressing adu loina leirami aduga numidangi matamda magi nupa aduna halakpa matamdadi mafam asida magi nupigi khaktana tabi makhoigi imungi miyoisingi dress mayam ama leiduna leirami aduga magi su dress mayam ama leiduna leirami leirakliba dressing adubu yengluba matamda nupa adudi aduki matik yamna angakpa faurami maramdi hojik mana leirakliba dress asi aduki matik yamna tangba dress ngakta oirami asumna magi nupina tawrakliba asi uba matamda nupa asi yamna angakpa faurami mamangdadi magi nupi asi matam chuppada makhoigi macha ani asigi tunggidamak khanduna paisa kari amata kaithoktabi adumak tungsinduna ta leikhibani adubu ngasidi paisa sing adu loina loisanduna atangba dress kaya marum amasu leithoktuna lakle masibu uba matamda nupa adu yamna sauna
Liugi mafamda asumna hairaklambi kari maramgidamak nangna paisasing asi atang-atangba dressing asi leithoktuna loisalibano paisasing asidi isa anigidamak tunggi makhoigi futuregidamak khaktuna saving oina thamlibani haiduna wafam asida Liuna amuk magi nupagi mafamda asumna hairai aikhoina hingliba asi nungainabagidamaktani paisa mayam asi thamjanduna nungaiba punsi amada hingba ngamdrabadi punsi ama hinglubagi karibu kanagani wafam asi taba matamda magi nupa asi yamna angakpa amadi sauningba fauraduna mafam asidagi amuk magi office aduda chatkirami maramdi magi nupi asina loisalakliba paisasing asibu office aduda amuk overtime thabak suduna paisasing asi amuk tanba ngamnabagidamaktani asumna magi nupa aduna chatkriba asida yamna nungaitraduna masu bar amada chatuna yu thaktuna leirami asumna mana leiringai batam asida nupi ama magi manakta changsilai hojik magi manakta changsalakliba nupi asi Liuna changliba body asigi nupi asibu tasengna masak khangba nupi amani nupi aduna Liugi manakta changsilaktuna asumna hairambi nakhoigi family adu uba matamda aidi yamna kalakpa faujai nakhoigi family adudi aduki matik yamna nungsi chanana yamna harauta yamna leiminei nangi nupa aduna nang amadi nangi nasasingbu aduki matik yamna luna tawbiba nungsi chanana leiminaba adu uraga aikhoidasu asa ama uba phanglibani asumna nupi asina hairapa matamda Liusu yamna harauba faujarami hojikti magi wakhanda nungaitabsu poklaklami aduga hanadi magi wakhanda leiramliba asi case ama ngamba matamda yamna harau nungaina tayamna leithokpa aduni adubu hojikti family amagi responsibility asi kari karam tawi family punna leiba asida kyamuki sangda nungai haibadu hojikti khangba ngamle masi khanglakpa matamda magi masada nungaiba amasu fauraklambi asumna mana bar adudagi halakpa matamdadi machanupi adu nupa amaga leiramba adu urami aduga makhoi ani kiss tawgadawagi tawduna leirami asumna machanupina tawge tawriba asida Liu adu fatchangsanduna makhoi anina tawge tawramliba adu thinglammi Liuna asumna khanghaudana changsilakpa asida machanupi adudi yamna kiraduna mafam asidagi chatkirami machanupina chatkriba aduda tanaduna Liuna asumna hairami nangna kari maramgidamak nangi boyfriend lei haiba aingonda haidribano aduga nangi boyfriend thamba asidi ai karisu saude aduga kari maramgidamak nangna asigumba fattaba thabak asi tawge tawribano asigumba fattaba thabak tawba asidi yamna fatte haiduna aduga makhatana asumna hairai nang asi hojik lairik tamgadaba yamna watli aduna langfang wakhan khanduna fattaba thabak asi tawganu hairambi asumna mamana kari amata saudabi phajana hairakpa asida machanupi asi yamna haraurami aduga magi wakhandasu asigumba fattaba thabak asi amuk hana tawraroi haiduna su khalami aduga Liuna machanupi adugi mafamda asumna hairami nangna mamangda nangi boyfriend gi maramda aingonda haidriba asi nangi aranbani wari pumba aingonda loina haigadawani aduga karina fawa karina fattaba haibadu ainasu loina nangonda takadoribani hairambi masidagi machanupi adunasu ma soikhre matung tarakpadadi mamagi mafamda loina hairage haiduna hairai asumna mayumda halaklaba matungda makhoi sing adu loina tumhalaba matungda Liu adu mapanda thoklaklambi hojikti ma angang sing aduga yamna naksinaba haibadu oirabani asumna mana leiringai matam asida asibagi director adu mafam asida thoklaklambi aduga Liugi mafamda nang mafam asida leibasi kari kamaina tawi nang mafam asida leiba nungaibra natraga mafam asida leibasi nang yamna hainadrabra haiduna director aduna hairakliba aduda Liu adu sorsangna hondoklaba matungda asumna hairai mafam asida leiba asi yamna nungaitabsu natte haiduna aduga makhatana Liuna director adugi mafamda hairami yum senaba asi yamna araiba thabak ama oiramdre miyamna yamna laina khaliba asi aranbo oiramle haiduna wafam asi taba matamda director adusu yamna harauraduna mafam asidagi adumak mangkhirami director asiga wari sanaba loraba matungda yum manungda changlaktuna magi nupa amadi makhoi anina luhongkhibagi video adu yengduna leirami video adu yenglakpa matamda magi nupa aduna mabu aduki matik yamna nuksijaba pamjaba adu uraga mathanda yamna nungaiba harauba faujarami luhongba matam aduda makhoi anina promise tawkhiba hainakhiba wasing adu taraga mabukningda yamna nungaiba haraujabasu faurami asumna video asi yengluraba matungda Liugi wakhanda punsigi oina ahanba nungsiba haibadu karino khanglaklambi asumna video asi yengna Liu asi adumak tumthakhirami aduga magi nupa aduna thabak halakpa matamdadi Liuna sofada tumduna leiramliba adu uba matamda yamna nungsina pamkhatuna phamungda puselami
ꯑꯗꯨꯒ ꯃꯥꯕꯨ ꯐꯖꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯤꯌꯨꯅ ꯍꯧꯒꯠꯂꯛꯄꯗ ꯉꯁꯥꯏ ꯃꯥꯅ ꯂꯩꯈꯤꯕ ꯄꯥꯔꯇꯤ ꯆꯠꯄꯒꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯀꯦꯌꯔ ꯂꯧꯕꯤꯕ, ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠꯆꯩ ꯑꯗꯨ ꯂꯩꯕꯤꯕ ꯑꯗꯨ ꯈꯪꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯔꯇꯤ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯄꯥꯔꯇꯤ ꯑꯁꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯤꯌꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ, ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯅ ꯏꯂꯤꯒꯦꯜ ꯑꯣꯏꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯗꯕꯜ ꯍꯦꯟꯅ ꯇꯥꯟꯕ ꯌꯥꯕ ꯑꯗꯨ ꯃꯥꯅꯗꯤ ꯑꯐꯕ ꯊꯕꯛ ꯑꯗꯨ ꯈꯛꯇꯃꯛ ꯆꯠꯇꯨꯅ ꯄꯩꯁꯥ ꯑꯁꯤ ꯈꯔ ꯈꯛꯇꯃꯛ ꯇꯥꯟꯗꯨꯅ ꯑꯐꯕ ꯊꯕꯛ ꯈꯛꯇꯃꯛ ꯇꯧꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯔꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯆꯨꯝꯕ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯉꯣꯟꯗ ꯄ꯭ꯔꯃꯣꯁꯟ ꯀꯔꯤ ꯑꯃꯠꯇ ꯄꯤꯗ꯭ꯔꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯁꯤꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯃꯥꯁꯨ ꯀꯔꯞꯁꯟ ꯑꯁꯤꯗ ꯌꯥꯎꯁꯟꯗꯨꯅ ꯊꯕꯛ ꯑꯗꯨ ꯃꯥꯒ ꯄꯨꯟꯅ ꯇꯧꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯌꯨꯒꯤ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ, ꯃꯥꯗꯤ ꯑꯆꯨꯝꯕ ꯈꯛꯇꯃꯛ ꯑꯗꯨꯃꯛ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯂꯤꯌꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯈꯣꯏꯒꯤ ꯕꯣꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯊꯧꯅꯥ ꯍꯥꯞꯄ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯎ, ꯀꯔꯤ ꯑꯃꯠꯇ ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯅꯨ" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯂꯤꯌꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯤꯌꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯃꯥꯒꯤ ꯀꯂꯤꯛ ꯈꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯌꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯎꯕ ꯃꯇꯝꯗ ꯕꯣꯁ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯐꯖꯅ ꯉꯥꯡꯂꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯕꯣꯁ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯂꯤꯌꯨꯒꯤ ꯃꯐꯝꯗꯁꯨ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯂꯤꯌꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯒꯤꯗꯤ ꯕꯣꯁ ꯑꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯕꯤ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯂꯤꯌꯨꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯏꯀꯥꯏꯕꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯇꯧꯗꯨꯅ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎꯗꯕꯤ ꯑꯗꯨꯃꯛ ꯍꯧꯒꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯌꯨꯒꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯉꯥꯡꯊꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯐꯥꯎꯔꯝꯃꯤ꯫ ꯂꯤꯌꯨꯒꯤ ꯃꯇꯦꯡꯗꯒꯤ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯅ ꯈꯥꯡꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯂꯦ ꯈꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯇꯤ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯀꯄꯜ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯔꯨꯝꯗꯒꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯂꯤꯌꯨ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯃꯆꯥꯅꯨꯄꯤꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯌꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯌꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯊꯧꯗꯣꯛ ꯑꯁꯤ ꯀꯃꯥꯏꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯂꯤꯌꯨꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯌꯣꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯒ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯃꯉꯣꯟꯗ ꯐꯣꯔꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯌꯥꯗꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯕꯨ ꯐꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯌꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯤꯌꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯗꯨꯅ ꯁꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯑꯁꯤ ꯀꯦꯁ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯀꯧꯈꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯄꯨꯟꯅ ꯑꯇꯥꯡꯕ ꯌꯥꯝꯅ ꯍꯩꯕ ꯂꯣꯌꯔ ꯑꯃꯕꯨꯁꯨ ꯅꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯈꯜꯂꯛꯂꯝꯃꯤ, ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯝꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯅꯁꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯈꯤꯗꯕ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛ ꯃꯥꯅ ꯂꯦꯞꯄꯤꯗꯕꯤ ꯃꯔꯥꯜ ꯂꯩꯔꯕ ꯄꯩꯁా ꯄꯥꯏꯕ ꯏꯃꯨꯡ ꯑꯗꯨꯒꯤꯗꯃꯛ ꯃꯥꯅ ꯂꯦꯞꯈ꯭ꯔꯤꯕ ꯑꯗꯨ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯋꯥꯁꯔꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯁꯔꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯥꯅ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯦꯝꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯃꯥꯡꯗ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯦ, ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ
ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯅꯝꯍꯠꯇꯨꯅ ꯑꯔꯥꯟꯕꯅ ꯂꯣꯏꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯤꯌꯨꯒꯤ ꯋꯥꯈꯟꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯀꯦꯁ ꯑꯁꯤ ꯊꯦꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯃꯥ ꯌꯥꯝꯅ ꯊꯨꯅ ꯋꯥꯁꯔꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯣꯌꯔ ꯑꯃꯒꯤ ꯃꯑꯣꯡꯗ ꯐꯝꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯤꯍꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯍꯩꯕ ꯂꯣꯌꯔ ꯑꯣꯏꯕꯒꯤ ꯁ꯭ꯀꯤꯜ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯤꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯃꯥ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯃꯈꯣꯏꯅ ꯊꯥꯡꯒꯠꯂꯛꯂꯤꯕ ꯀꯦꯁ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯍꯟꯗꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯅꯁꯨ ꯂꯤꯌꯣ ꯍꯣꯏꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇꯗꯁꯨ ꯊꯥꯖꯕ ꯑꯗꯨ ꯊꯝꯂꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨꯗ ꯂꯤꯌꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯊꯦꯡꯅꯔꯒ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯪ ꯂꯥꯟꯒꯅꯤ꯫ ꯅꯪꯅ ꯑꯍꯥꯟꯕ ꯊꯦꯡꯅꯔꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯨꯄꯥ ꯀꯌꯥ ꯃꯔꯣꯝ ꯑꯃꯕꯨꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ, ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗꯒꯤ ꯑꯐꯕ ꯑꯃꯕꯨ ꯈꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯃꯥꯒꯤ ꯃꯐꯝꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯑꯃꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯁꯨ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯤꯌꯣꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯍꯔꯥꯎꯕ ꯇꯌꯥꯝꯕ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯐꯪꯕ ꯉꯝꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯌꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁ꯭ꯀꯨꯜꯗ ꯆꯠꯅꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯟꯗꯣꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛ ꯃꯃꯤꯠ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯀꯔꯤ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯦ, ꯃꯍꯥꯛ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯂꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯄꯥꯈꯠꯂꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯂꯤꯌꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯠꯀꯤ ꯀꯣꯔꯅꯤꯌꯥ ꯑꯁꯤ ꯌꯥꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯥ ꯈꯨꯗꯛꯇ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯌꯨꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯁꯤꯟꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯤ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯦꯝꯖꯤꯟꯖꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯁꯤꯟꯈ꯭ꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯤꯌꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯌꯨꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯠ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯗꯣꯛꯇꯔ ꯑꯁꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯌꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯄꯥꯈꯠꯂꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯃꯤꯠꯇꯒꯤ ꯐꯥꯎꯕ ꯃꯄꯤ ꯇꯥꯔꯛꯏ꯫ ꯃꯥꯅ ꯍꯧꯖꯤꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯤꯕ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇꯦ, ꯍꯔꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯤꯌꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯎꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯁꯤꯕꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯂꯤꯌꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯑꯗꯨ ꯁꯨꯔꯦ, ꯑꯗꯨꯅ ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯌꯨꯅ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯎꯅꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯑꯍꯥꯟꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅꯁꯨ ꯃꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯃꯤꯠ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯤꯌꯨ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯒꯤ ꯀꯥꯔꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯤꯌꯨ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔ ꯃꯈꯣꯏ ꯑꯅꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯂꯤꯌꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯤꯌꯨꯒꯤ ꯃꯐꯝꯗ
Mapa amagumna asumna harai nangi baba adunasu nakhoibudi aduki matik yamna nungsikhibani aduga nangi mama amadi nakhoibu thadoktuna lakhibagi damak manasu nakhoigi mafamda ngakpinabagi damak haijanaba yamna kanna hotnakhibani adubu magi matam leigidaba magi matam loikhibana mahak wafam adu haiba ngamdabi adumak sikhre hairami wafam asi munna taraba matungda liusu yamna nungaitaba amadi mamitta pira chelaklabi aduga makhatana director aduna yamna nungsina asumna hairaklami nangna nangi bababu warauriba sauningliba khudimak loina thadu nangi babagi aroiba mikup adu fauba nakhoigi mafamda mahak lale mana tawkhribasing adu aranbani haiba asi sengdoknabagi damak yamna kanna hotnakhibani aduga magi mafamda amuk halakpagi tanja adu fanglamlabadi nakhoigi nafamda sungsoi soidabi lale haiduna haijaramgadabani hairambi asumna haujikti makhoi anina liona accident thokhiba mafam adu yorokpa matamda khanghaudana truck amana amuk thomjalaktuna makhoi ani mafam asida accident thoammi asumna accident asigi matungda Leona wakhan tarakpa matamdadi mahak hospital gi bed amada hiptuna leirami asumna mana makeup tholokpa matam asidadi mahak haujikti hingle haiba khangle adubu mana leiriba mafam asidi hanagi iman manadabagum tawrami aduga haujik magi mafamda mangonda thokriba tawkriba thabak kudimak karigumba akawba amatasu leiramde haujiksu adumak thokliba amagumna adumak khanduna leirami tasengnamakidi mahak asi haujik numit taretni accident adugi matungda komada leiruraba matungda haujik amuk gyan tarakpa oiraklami masidagi liu adu yamna thuna hogol aduna masanupabu layengduna lehauba hospital adu tamna chelaklami asumna hospital adu da yoroklaba matumda masanupa adugi maming adu haiduna hospital gi record book adu da yengluba matamdadi mana hairiba maming adudi recordta amata yaudabhi leirami masidagi yamna thuna mana leiramba yum aduda amuk lakpa matamdadi yum aduda leiramba miyoisingda magi nupagi maming amadi masasingi maming haiba matamda mafam aduda kanagumba amatanabu mana hairiba mingsing adu amata khanglamde mafam asidadi hana leiramba family adu natabi atopa miyoising oina leiduna leirami hojikti liuna mana changlamba Haksang adugi maramda hangba matamda makoigi family adudi mafam asida leiriba kanagumba amatanabu khangba ngamlamde family adugi matangda langla langjin kari amatabu khangba ngamlamdre mafam aduda leiriba miyoisingnadi mafam asidadi nangna hairiba family adu amuktaba ukhidri mamangda amatasu leiramde haiduna hairi wafam asi taba matamda liuna amuksu khalaklami mana thengnaruriba family adu mafam asida leiba family ama oiramlaroi atopa planet amada leiba miyoising soidana oiramlagani haiduna aduga amuksu magi wakhanda khalami mana khalliba uriba khudimak manglan oirambasu yai haiduna adubu mana mangkhriba mangmatek adunadi magi punsi asi haujik punghong hongan khrabani haujikti mahaksu gyan taraduna numit nini humnigi matungda mana hana thabak toramba logi office aduda amuk laami office aduda yoroklaba matungda magi kalik adugi mafamda asumna hairami aikhoina hapta muki mamangda thengnakiba case adu nang ningsingliba natra case adu haujik amuk reopen tau amuk hana case adu aikhoina thengnagadabani aduga mara lejadraba nupi macha amadi mama adugi damak aikhoina leptuna makhoigi asengba adu loina puthokadabani mara leibasing adu aikhoina mating pangduna dandi pigadabani hairami asumna hairakliba asida kalik adudi yamna angaba faurami maramdi leo asi hanadagi hauna corruption yamna pamba Masagi nebo hairabadi achum aran kari amata thidaba misak amani haujik mana tawriba mong asidadi magi kalik aduna asumna khalami leo asi anoba leo amani haiduna maramdi leo na tawriba mong asi makhoina amuktasu mamangda ukhiba leite aduga haujikti leo gi wakhanda asumna khalami thabak khudimak achumbagi damak paisagi natabi lepkadabani aranba khudimak loinabu maithiba piduna achumbana adumak mai pahangadabani haiduna khalami Hojikti leo asi hanaga manadre hanadi mana pairiba case khudimak adu ngamba asi khaktamak khanduna lerambani adubu hojikti ma achumbagi damak lepkani haiduna adumak mabukningda chapjungna leptuna leikhre hojikti leo gi wakhanda magi manaunupi amadi manaunupigi machaga punna leiminarage haiduna khalambi hojikti leo nasu loina khange family ama haibasi miyoibagi punsida kyamuki changda maru oi haiba adu maram asidagi hojikti leo magi manaunupi amadi manaunupigi machaga sanaduna yamna nungaina leirami asumna leiba asina magi hanagi punsi adudagidi hena nungaiba haibadu oirami mamangdasu mana mathanda ke sokna duna khaktamak adum leiba matamda family punna leibagi nungaiba asisu kari amata phangba ngamkhide nongma numit amada mana photo book amabu thengnarami
ꯐꯣꯇꯣ ꯕꯨꯛ ꯑꯁꯤ ꯃꯥꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯀꯥꯞꯄ ꯐꯣꯇꯣ ꯑꯃꯕꯨ ꯌꯥꯎꯔꯝꯃꯤ꯫ ꯐꯣꯇꯣ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯐꯣꯇꯣ ꯕꯨꯛꯇ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯐꯣꯇꯣ ꯑꯁꯤꯗ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯈꯪꯕ ꯉꯝꯂꯦ ꯐꯣꯇꯣ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯃꯄꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯉꯁꯥꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯠꯇꯅ ꯂꯥꯛꯈꯤꯕ ꯑꯁꯤꯕꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨ ꯃꯥꯒꯤ ꯃꯄꯥꯅꯤ ꯍꯥꯏꯕ꯫ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯃꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯑꯗꯨ ꯉꯝꯍꯧꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯕꯕꯥ ꯑꯗꯨꯅ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯕꯤꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯂꯤꯌꯨꯅ ꯂꯣꯏꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯟꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯆꯥ ꯑꯗꯨꯅ ꯂꯤꯌꯨꯒꯤ ꯃꯐꯝꯗ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯃꯃꯥ ꯕꯕꯥꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯤꯌꯨꯅꯁꯨ ꯍꯣꯏ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯉꯥꯡ ꯑꯗꯨꯅ ꯂꯤꯌꯨꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯃꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ, ꯃꯈꯣꯏ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯤꯌꯨꯅꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯂꯩꯅꯤꯡꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯆꯠꯇꯨꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯃꯠꯇꯗꯁꯨ ꯂꯥꯞꯊꯣꯛꯈꯤꯗꯅ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯂꯤꯌꯨ ꯑꯁꯤ ꯑꯃꯨꯛ ꯖꯔꯃꯅꯤꯗ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯃꯥꯒꯤ ꯁꯤꯃꯤꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯃꯤꯇ꯭ꯔꯤ ꯑꯗꯨ ꯁꯦꯡꯗꯣꯛꯅ ꯂꯤꯌꯨꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯕ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯍꯥꯏꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯒ ꯍꯟꯗꯛꯃꯨꯛꯇꯤ ꯑꯩ ꯖꯔꯃꯅꯤꯗ ꯐꯖꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯑꯩ ꯀꯔꯤꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯖꯔꯃꯅꯤꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯋꯥꯏꯟ ꯑꯗꯨꯁꯨ ꯂꯩꯗꯨꯅ ꯄꯣꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯃꯥꯒꯤꯗꯃꯛ ꯂꯩ ꯀꯠꯂꯝꯂꯕ ꯃꯇꯨꯡꯗ ꯖꯔꯃꯅꯤꯗ ꯆꯠꯅꯕꯒꯤꯗꯃꯛ ꯄ꯭ꯂꯦꯟꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯂꯤꯌꯨꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯃꯨꯛ ꯇꯝꯗꯨꯅ ꯂꯩꯔꯤ, ꯃꯗꯨꯗꯤ ꯃꯥꯅ ꯐꯝꯂꯤꯕ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃꯕꯨ ꯐꯝꯂꯛꯏ꯫ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯥꯅ ꯀꯣꯃꯥꯗ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯈꯤꯕ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯌꯨꯝ ꯄꯥꯟꯗꯕꯤ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯂꯤꯌꯨꯅꯗꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯂꯤꯌꯨꯕꯨ ꯎꯕ ꯃꯇꯝꯗ ꯂꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ, ꯑꯗꯨꯒ ꯂꯤꯌꯨꯒꯤ ꯃꯐꯝꯗ ꯅꯪ ꯑꯩ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯛꯏ꯫ ꯃꯁꯤꯗ ꯂꯤꯌꯨꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯅꯨꯄꯥ ꯑꯁꯤꯅ ꯂꯤꯌꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯅꯪꯒꯤ ꯕꯦꯟꯁ ꯃꯇꯨꯡ ꯑꯅꯤꯁꯨꯕꯗ ꯑꯩꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯪꯉꯣꯟꯗꯁꯨ ꯍꯥꯟꯅ ꯃꯃꯥꯡꯗ ꯄ꯭ꯔꯄꯣꯁ ꯇꯧꯈ꯭ꯔꯕ ꯑꯗꯨꯅꯤ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯌꯥꯔꯛꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯂꯤꯌꯨꯅꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯌꯨꯕꯨ ꯄꯥꯝꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯤꯌꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩ ꯑꯁꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯄꯅꯤ, ꯑꯗꯨꯕꯨ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯂꯤꯌꯨꯅꯁꯨ ꯈꯪꯏ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯑꯆꯨꯝꯕ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯤꯌꯨꯒꯤ ꯃꯐꯝꯗꯗꯤ ꯄꯩꯁꯥꯒꯤꯗꯃꯛ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕ ꯑꯁꯤꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯑꯃ ꯐꯖꯅ ꯂꯩꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯂꯤꯌꯨꯅꯁꯨ ꯅꯨꯄꯥ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯃꯃꯪꯗ ꯎꯈꯤꯕ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯉꯥꯎꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯒꯨꯝꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯤꯌꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯐꯝꯗ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯤꯌꯨꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯂꯤꯌꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ? ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ, ꯑꯩꯗꯤ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥ ꯑꯁꯤꯗ ꯂꯤꯌꯨꯅꯁꯨ ꯈꯪꯉꯦ ꯑꯗꯨꯗꯤ ꯃꯥꯅ ꯎꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯧꯕ ꯃꯥꯒꯤ ꯐ꯭ꯌꯨꯆꯔꯁꯅꯤ ꯍꯥꯏꯕ ꯑꯁꯤ꯫ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯂꯤꯌꯨ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯠꯂꯕ ꯃꯇꯨꯡꯗ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯕ ꯑꯃꯗꯤ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫